Houzik Manipur da kanna sandorakliba mitki laina conjunctivitis asigi phibam yenglaga amadi Director of Health Services ke pautak matung ina Manipur da leiriba school khudimmakna ngakna chatkadaba kanglon sing lauthokre. Education Director L. Nandakumar na thokiba order amagi matung ina Kanglon Singh adudi school amagi class amada mahairoi amanna traga ani conjunctivitis narakpatarabadi mahairoi adu numit tarani suti pigadabani. Class amada mahairoi ahum narakpa yauragadi class adu numit tarani lepkadabani. School amada tongan ba class ani ahumda anaba mahairoi ahum suna yauraklabadi school adu numit tarani thingadabani. Hostel da leiba inmate ama narakpa yaurabadi mioi adu numit tarani mayumda leinaba thagadabani. Amasung hostel adu da leiba inmate ahum dagi hena narakpa yaurabadi hostel adu numit tarani thingadabani haire. Loinana oza amasung mahairoi singna khutsa ningthina hamdoktuna masa mau nana leinabasu khanghalakle.